Hello friend, ngasi Manipur Million me am taram noksari. Loina ngasi hangna selu bidres ubda me am konom dikhalam gani adugo ngasi je khoigi puya da yawga leiriba khoigi history amoina leiriba khoigi ibdo pakhang bagi habitare ko khoigi ening thau sarai rong buna mana sadan ba chatpa matamda sikon gi mafum amada khoigi saji urbening dana tena kafu buda khoigi ibdo pakhang buda pan badagi ibdo pakhang buna lukhiba mafam haidana ngasi meano khangnari Puruk Shoubi haidana khangnari mafam ase masigi ngasi gi lai gi thorom mama ngasi je leiba sahi goding pangthok pai batare adigi mafam don chaluge tabuni ad mamang da su aise sigi thorom simak nattabi da khoi video semgen khalaga leibina sigi Puruk Shoubi matang da adu matang chare ngasi di ai hausi chaluragani mafam da leiba adigi mahaki mawong haibitare Puruk Shoubi ising gi mawong amma leiba jaga sing adu yang me andu usarake mayam meng taminas Hariba Puruk Shoubi gi ising ase khoigi laithung chama ga nipan ko e haidana adu mainasu puya gi wari di yauri hariba wari ase khoigi miyan masa khoigi mito khoigi lining sandopala khipa dugumba sandidas ko saina khoigi mite gi puya mayam khongottuna mai tharubudagi masada khoigi laithung chama ga nipan paktuna narakpadagi sandidas ko saina khangba ngamdraduna ipu khonang thabda amukta kanbiu haijaki Maduda koi ipu khonang thabana koi haijarak labanina ngakpiraduna mahakna madugi layong adu kongnabagi damakta koi Puruk Shoubi da chatlaga lupuso haidana takhi maduda sandadas ko saina koi Puruk Shoubi da chatlaga lupke na tawba matamda koi ibdo pakhang bagi akiba masak oiraba koi masak ama mongonda uhalakki maramaduna mahakna kibidagi mafam maduda kumduna khoi lupa jama ngamlamde manam masina mahak amuk halaklaga we ipu khonang thabda haiki tamki punum man urupasing ado madade ipu khonang thabana amuksu adudi ipu khonang thabana tharakpani haiduna hayu haijau haiduna harakpadagi adumna haijarudagi hai mafam sida chandas ko saina maki mahana lupsaduna magi laithung chamani pana do kokki mafamni manam masina hariba yamna senglaba akhoi laifam masida leiriba ising ase masina akhoi laithung chamani pan ko e haidana adumaina hainari maramsina ngasi akhoi lamdam sida leibiriba mayam akhoi laikhrama lakpasida mafam sigi ising je akhoi kokta hapa adagi akhoi mana pujarakpa akhoi bottle ni khangde karigumba khada dum ising je hapa punakhiba kyam yawi hariba thoromasi pangthotuna lakpase sahi khotingi mi masing ase sum lakpagi masing ase sum hengalakli haidanasu akhoi simbi langbir bisingnasu haibirai loina hari mafam sida akhoi like khoiram ninge haiduna hekta isana khangdabida habidi mahaki karmai tawbuno khofuna habje khangdabida changa khoiram base tawbiganu maramdi hari mafam sida akhoi yamna rubum pham amasu lairi habidi masida changa khoiramu matamda phattabu oiba habitare habidi hari mafam sida akhoi asi thong haidana ama leiri mayam sudum video asi yengbiu asi thong hari mafam sida khoirambada phatte haidana ahlaman sing habirei loina video asibu ning tabiri basina punumapu channel asi makedi haninga leitana thagar fungdoksari loina video asibu like tobiu share tobiu amade channel asibu nusubiduna subscribe tobi hajaraga miyambu khurumjari thank you very much